ꯑꯩꯒꯤ ꯈꯪꯉꯕꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯃꯤꯠꯀꯤꯗꯃꯛ ꯑꯩꯒꯤ ꯁꯦꯟ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯆꯦꯡ ꯆꯥꯛꯄꯨ ꯑꯣꯏꯔꯣ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯈꯤꯕ ꯁꯦꯟꯐꯝ ꯈꯔꯗꯨꯅ ꯑꯩꯒꯤ ꯃꯗꯨꯔꯥꯏꯗ ꯑꯩꯒꯤ ꯃꯤꯠ ꯂꯥꯌꯦꯡꯅꯕꯒꯤ ꯑꯩ ꯍꯌꯦꯡ ꯗꯦꯠ 16ꯗ ꯑꯩ ꯆꯠꯆꯔꯒꯅꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯖꯕꯁꯨ ꯐꯪꯕꯁꯨ ꯑꯣꯏꯖꯒꯦ ꯑꯩꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯈꯥꯉꯕꯣꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯐꯝ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗ ꯏꯆꯥꯒꯤ ꯃꯃꯤꯠꯀꯤꯗꯃꯛ ꯁꯦꯟ ꯊꯨꯝ ꯀꯌꯥ ꯄꯥꯡꯕ ꯑꯃꯗꯤ ꯆꯦꯡ ꯆꯥꯛ ꯀꯌꯥꯃꯨꯛꯁꯨ ꯄꯥꯡꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯡꯂꯛꯄ ꯑꯁꯤ ꯄꯨꯔꯒ ꯍꯌꯦꯡ ꯏꯆꯥꯒꯤ ꯃꯗꯨꯔꯥꯏꯗ ꯆꯠꯆꯒꯗꯧꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯆꯥꯕꯅꯤꯅ ꯑꯩꯗꯤ ꯎꯄꯥꯏꯁꯨ ꯂꯩꯖꯗꯦ, ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯊꯣꯛꯄꯁꯨ ꯉꯝꯖꯗꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯑꯩ ꯏꯆꯥꯒꯤ ꯃꯃꯤꯠ ꯀꯅꯥꯅ ꯌꯦꯡꯒꯅꯤ? ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤ꯫